ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯂꯥꯏꯁ꯭ꯔꯝ ꯀꯃꯟꯕꯥꯕꯨ ꯆꯍꯤ 50 ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯂꯤ COTUꯅ ꯍꯌꯦꯡ ꯀꯥꯡꯄꯣꯛꯄꯤꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯂꯩꯃꯈꯣꯡ ꯀꯦꯝꯄꯁ ꯃꯅꯨꯡꯗ MES ꯊꯕꯛ ꯁꯨꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯟꯕꯥꯕꯨ ꯆꯍꯤ 50 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ आर्मीना लैमखोंग एरियादा चथोक चसिन तौबदा अथिंगबा पीबगी मायोक्ता कम्युनिटी ऑन ट्राइबल यूनिटी COTUना हयेंग नवेंबर तांग 30 गी अयुक पुंग 3 दगिना मरी फावबा कांगपोकपी डिस्ट्रिक्टता टोटल शटडाउन लाउथोखरे हाइरी चीफ मिनिस्टर एन बीरेन सिंह रिजाइन तौ हाइना मिजोराम की पॉलिटिकल पार्टी एमा ओइरिबा मेजो नेशनल फ्रंट MNF ना डिमांड तौखिबा अदुगी पाखुम पीबा ओइना Manipur सरकार असिगी माइकैदगी स्टेट असिगी मनुंगदा थोकपा इशूदा खुद थिंजिलक्तनबा मेजो नेशनल फ्रंट MNF दा सेक्शन वा थमखरे तिदिम लंबीदा मतम कक्तना कौखिबा बन हांगदोखरे था असिगी तांग 23 की अहिंग नोंयाइदगी संगसिलखिबा तिदिम लंबी थिंगबगी खोंजंग ngarang miyamga khanaraba matung khongjang adu hangdoknaba phirep lawkhre hairi ngarang kwakaithengi nongsabagi sanglenda pangthokhiba miyamgi mifam amada warep asi lawkhibani mifam aduda tongan tonganba lupsingi mihutsing saruk yaduna warep kaya amasu lawkhre hairiba warepsing adudi miyamgi ihauga mari lenana pulisna phajinkiba maira paibi amadi misamsing condition amata yaudana thadorakpa Sumon Thaduna Kauba Kutakta Lepkadabani, State Langakna Lalasi, Losinduna, Mahosagi, Pibamda, Hanjin Hangadabani Amadi, Indiana, Manipura, Sathariba, Proxy War, Kutakta, Lepangadabani Haiba, Warep Sing Lauki Hairi. Relief Campta Leiba Ahal Lama, Labukta, Zaruko, Kunba, Zatkibadagi, Lektharakpadagi, Leikhidre. Manipura Thokleiba Kangleipak Irang Asina Maram Oirega, Lanjelaktuna, Moirang College Hangba Relief Campta Leiba Ahal Lama, Senthok Lambi Leitabana Maram Oirega, Lau Khauba Loikraba, Labukta Satuna, Zaruko, Kunba, Zatpada, Kanghaudana, Lektharakpadagi, Leikhidre Hairi. Nungaitaba Thaudok Asi Ngarang Ayuk Pung 10 Makhairom Tarakpa Dwaida, Moirang Siribo Lekai Labukta Thokibani Hairi. Leikhidraba Ahal Adugi Maming Longjam Ranjit Sahi Humpu Apokpa Leikhidraba Longjam Kula Kawi Hairi. Prestam Phangba Paugi Matungina Ahal Asi Labukta Taba Sarukok Khulingaida. PP stroke Taruktuna Lektharakpadagi Moirang Si Hai Sida Pukhatki Adum Oinamak Laikanaba Ngamdana Leikhidabani Hairi. Asi Baksang Adu Postmortem Taunaba Rims Kimidian Sangda Thamkhre Hairi. Nan Loken Amagi Asi Baksang Leiramle Imphal Police Station Manung Chana Leiba Kuyathok PCTC Oinpamgi Manakta Nan Loken Amagi Asi Baksang Leiramle Hairi. Asi baksang asi ngarang nungthin pung 4 makhairom tarakpa adwaida thengnarakibani hairi Leikhidraba naloken adu Sinsardagi Ajay Das sahi 38 apokpa Surendra Das kawi hairi mahak matau karamna siramlibano haiba khangba ngamdri adum oinamak mayai kaba chinja ka hena chasinbadagi siramba yai haina thajanari Polisna misi asiga mari lenana unnecessary case ama lokhatkre hairi Nungsa thibiganu aikhoigi lusing puren karisu tawroi hekta tawba yaba natte Aikoi lising marpusi nungna saba murti natte fagi natte haina arambai tengoni PRO Robin Mangang Khoirakpamna thamakli Aikoi wakhan taminasi haiba campaign ama sathaba horagani haina Kokomigi coordinator Thoksom Somerendrona phongdokre wafam asi ngasi lamphenda leiba Kokomi office ta pangthokpa paumi singa unabada phongdokhibani hairi Leimakhong army campda mioi ama mangkhibagi wahauda khoisaungnaraba ima event singna hauzik khongjang changsinba haukhre